ꯆꯠꯇꯣꯏꯅꯦꯕꯀꯣ ꯈꯔꯅꯤ ꯍꯥꯏꯗꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯕ ꯑꯗꯨꯗꯣ ꯑꯩ ꯂꯣꯏꯁꯟꯕꯁꯨ ꯂꯣꯏꯔꯦ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯀꯦ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ ꯌꯨꯝꯗ ꯀꯃꯥꯏ ꯇꯧꯕ ꯀꯩꯗꯧꯕ ꯑꯗꯨꯅꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯒ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅꯅꯦꯀꯣ ꯃꯣꯏ ꯃꯤꯠꯀ ꯂꯣꯏ ꯀꯨꯞꯁꯜꯂꯒ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯑꯩꯁꯦ ꯂꯝꯕꯤꯗꯅꯦ ꯀꯥꯔꯅꯦ ꯅꯨꯡꯁꯥꯗꯨꯒ ꯑꯗꯣ ꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗꯀꯣ ꯒꯅꯦꯁ ꯃꯨꯔꯇꯤꯁꯨ ꯌꯥꯝ ꯆꯥꯎꯅ ꯄꯨꯖꯥ ꯂꯥꯠꯂꯝꯃꯦ ꯇꯥꯎꯟꯗ ꯁꯨꯅꯥꯏ ꯔꯣꯗꯇ ꯑꯗꯨꯗꯩꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯄꯦꯟꯗꯦꯜ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗꯁꯨ ꯂꯥꯏ ꯈꯨꯔꯨꯝꯃꯦ ꯆꯪꯉꯨꯔꯦ ꯁꯤꯗꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯗꯦꯀꯣꯔꯦꯁꯟꯒꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯜꯆꯔꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯠꯇꯕꯅꯦꯕꯀꯣ ꯂꯥꯁ ꯌꯔꯒꯨꯝꯕꯒꯗꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯌꯥꯝ ꯊꯥꯖꯗꯅ ꯌꯥꯝ ꯆꯥꯎꯅ ꯁꯨꯃꯥꯏꯅ ꯂꯥꯠꯂꯝꯃꯤꯁꯦ ꯑꯩꯗꯤ ꯐꯥꯔꯁט ꯇꯥꯏꯝꯅꯦ ꯍꯥꯏꯗꯤ ꯒꯅꯦꯁ ꯆꯇꯨꯔꯊꯤꯒꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯀꯣꯏꯕꯒꯁꯦ ꯇꯥꯎꯟꯗꯗꯤ ꯌꯥꯝ ꯊꯣꯛꯇꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯇꯣꯏꯅ ꯂꯥꯠꯇꯕꯅꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯌꯥꯝ ꯂꯥꯠꯂꯝꯃꯦ ꯌꯥꯝ ꯐꯖꯩ ꯒꯅꯦꯁ ꯃꯨꯔꯇꯤꯁꯦ ꯆꯥꯎꯃꯟꯒꯤꯅꯀꯣ ꯐꯖꯃꯟꯒꯤꯅ ꯑꯩꯗꯤ ꯁꯨꯝ ꯕꯥꯔ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯀꯥꯞꯄꯒ ꯂꯩꯔꯦꯕꯀꯣ ꯑꯩꯗꯣ ꯈꯥꯛꯁꯤ ꯑꯩꯁꯦ ꯄꯦꯟꯗꯦꯜꯁꯤꯗꯒꯤ ꯍꯥꯏꯗꯤ ꯊꯣꯛꯂꯛꯇꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯊꯦꯡꯉꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯔꯦꯅ ꯇꯧꯔꯒ ꯑꯩꯅ ꯉꯥꯏꯈꯣ ꯉꯥꯛꯇꯪ ꯉꯥꯏꯈꯣꯅ ꯇꯧꯔꯒꯅꯦ ꯑꯩ ꯑꯗꯨꯝ ꯌꯦꯡꯉ ꯐꯖꯩꯑꯕ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎꯕꯩ ꯆꯥꯗ ꯆꯥꯎꯋꯦ ꯑꯗꯩꯗꯤ ꯐꯖꯁꯨ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯃꯨꯔꯇꯤꯁꯦ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯁꯨꯝ ꯊꯣꯔꯛꯑꯒ ꯂꯝꯕꯤꯗ ꯐ꯭ꯔꯨꯠꯁꯀꯁꯨ ꯈꯔ ꯂꯧꯔꯛꯑꯦꯕꯀꯣ ꯑꯗꯣ ꯂꯝꯕꯤꯒꯤꯗꯤ ꯌꯥꯝ ꯚꯤꯗꯤꯑꯣ ꯀꯥꯞꯄꯛꯇ꯭ꯔꯦ ꯌꯨꯝꯁꯨ ꯌꯧꯔꯦ ꯌꯨꯝ ꯌꯧꯕꯒ ꯃꯃꯥꯅ ꯁꯔꯕꯨꯠ ꯄꯤꯊꯛꯑꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛꯁꯦ ꯁꯨꯝ ꯆꯥꯔꯦꯕꯀꯣ ꯃꯊꯦꯜꯗ ꯃꯃꯥꯅ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯑꯃ ꯊꯣꯡꯉꯝꯃꯦ ꯏꯔꯣꯝꯕ ꯑꯃ ꯊꯣꯡꯉꯝꯕꯀꯣ ꯑꯗꯣ ꯍꯟꯗꯛꯁꯦ ꯏꯂꯤꯁꯥꯗꯤ ꯌꯥꯝ ꯇꯣꯏꯔꯦ ꯑꯗꯣ ꯁꯤꯖꯟꯅꯤꯅ ꯏꯂꯤꯁꯥꯒ ꯄꯥꯟꯒꯗꯤ ꯌꯥꯝ ꯄꯛꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏ ꯔꯛꯁꯥ ꯕꯟꯙꯟꯒꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯒꯤꯐꯅꯦ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯧꯕꯒꯤꯅ ꯌꯥꯝ ꯀꯨꯏꯅꯗꯤ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯁꯨꯝ ꯍꯥꯏꯔꯛꯑꯣ ꯇꯥꯎꯟ ꯂꯥꯛꯄꯗ ꯃꯥ ꯄꯤꯒꯦꯅ ꯑꯗꯣ ꯃꯇꯥꯡ ꯆꯥꯗꯕꯩꯗꯤ ꯑꯗꯨꯝ ꯄꯤꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯌꯨꯝꯗ ꯂꯥꯛꯄꯁꯤꯗ ꯑꯟꯕꯣꯛꯁ ꯇꯧꯔꯤꯅꯦꯕꯀꯣ ꯒꯤꯐꯁꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯅꯀꯩ ꯅꯪ ꯃꯣꯏ ꯀꯨꯝꯅ ꯆꯥꯅꯤꯡꯉꯤ iPhone Yang ada yang iPhone Yes Dia kemana aku Oh यही वाला चाहिए था हमें Wah ये ना लेते Kau dong heavy bon man How it feel Yang pamjare akhoi ta chona pirne Raksha Bandhan ki asise kamai on hodo no ye kamai Tu mau jauh tu tak perlu shi kamai na oh yang nali ne नहीं ये वाला क्या है देख लेना वो क्या करते हैं इसमें ये क्या होता है नहीं ऑटोमेटिक बाबू ये ऐसा वाला है शायद लग पुजारी करते हैं Wah kiri kan lebih Oh aku udah review kan jauh jauh mungkin jauh itu tuh mana hari pai itu dia udah hari hari nanti mau dia awin ya sini tuh jalan tuh saya yang pamjare aku tak cuma pilih nih mayam khangna idea lagai na pilih ai se YouTube video kapa hausare dan mana tripod na pilih nih yang siye yang Kayak bola ai se yang nungsi hai la ke bola yang pamjare mayam ai si handle to body hitri mai handle to do di khang re pamjare fazabadi fazayam heavy mane je kai kai pan de badi ai ni si chocolate nangi chocolate cha thora man saking na lo ni kai chocolate pan na ba
Signiꯒꯤ tripod ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯁꯤꯁꯦ Instagramꯗ ꯌꯥꯝ trending ꯑꯣꯏꯕ tripod ꯑꯃꯅꯤ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯅ ꯁꯨꯝ ꯌꯦꯡꯉꯝꯕ tripod ꯑꯃꯅꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯁꯨ ꯌꯥꯝ ꯈꯪꯅꯕꯨꯗꯤ ꯎꯠꯆꯕ ꯅꯠꯇꯦ ꯃꯌꯥꯝ ꯁꯨꯝ ꯑꯩꯅ ꯈꯪꯕ ꯈꯔꯗ ꯎꯠꯆꯕꯅꯦ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯑꯦꯔꯣ ꯑꯃ ꯎꯠꯂꯝꯕꯗꯣ ꯑꯗꯨꯗꯣ ꯑꯁꯤꯗꯩꯁꯦ ꯃꯥꯒꯤ Bluetooth on ꯇꯧꯕꯒꯤ connect ꯇꯧꯕꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕ remote type-ꯅꯦꯕꯀꯣ ꯑꯗꯨ ꯃꯣꯕꯥꯏꯜꯗꯒꯤ Bluetooth connect ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟꯒꯤꯁꯨ ꯇꯧꯕ ꯌꯥꯏ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯅꯃꯛ ꯌꯥꯏ ꯍꯥꯏꯕ ꯌꯥꯝ ꯐꯩꯌꯦ ꯑꯗꯣ ꯑꯁꯤꯗꯅ ꯉꯥꯏꯍꯥꯛ ꯆꯥꯛ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯅꯦꯕꯀꯣ ꯑꯗꯣ ꯇꯨꯝꯕꯨꯗꯤ ꯇꯨꯝꯍꯧꯗ꯭ꯔꯦ ꯁꯨꯝ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯑꯃꯨꯛ ꯍꯟꯈꯤꯗꯕ ꯂꯩꯕꯅꯤꯅꯀꯣ ꯑꯗꯣ ꯃꯃꯥꯅ ꯁꯥꯏꯗꯇ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗ ꯚꯤꯗꯤꯑꯣꯒꯗ ꯌꯦꯡꯗꯅ ꯁꯤꯔꯤꯌꯦꯜ ꯌꯦꯡꯗꯅ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯂꯩꯕ ꯈꯣꯠꯄꯒꯤ ꯌꯦꯡꯉꯤꯅꯦ ꯁꯤꯅ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯝ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒ ꯃꯥꯒꯤ ꯇ꯭ꯌꯨꯁꯟ ꯆꯠꯀꯗꯕ ꯂꯩꯕ ꯑꯗꯣ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯏꯕꯣꯝꯒꯤ ꯐꯤꯔꯣꯜ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯄꯣꯠ ꯆꯩ ꯍꯥꯞꯄꯨꯀꯦꯅ ꯆꯠꯂꯤꯅꯦ ꯏꯕꯣꯛꯈꯣꯏꯗ ꯑꯗꯣ ꯃꯣꯏ ꯌꯨꯝꯗ ꯆꯪꯉꯤꯅꯦꯕ ꯁꯤ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨ ꯃꯣꯏ ꯂꯥꯛꯑꯦ ꯑꯩ ꯂꯥꯛꯏ ꯁꯤꯅ ꯑꯩꯅ ꯄꯨꯔꯛꯄ ꯗꯍꯤ ꯑꯩꯈꯣꯏ ꯃꯃꯥꯗ ꯄꯤꯖꯒꯦꯅ ꯇꯧꯔ ꯂꯧꯊꯣꯛꯏꯅꯦꯕꯀꯣ ꯐ꯭ꯔꯤꯖꯇꯒꯤ ꯑꯩꯈꯣꯏ ꯃꯃꯥ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯍꯥꯎꯕ ꯌꯦꯡꯉꯨ ꯍꯥꯎꯕ꯭ꯔꯥ ꯏꯁ ꯍꯥꯎꯏ ꯌꯥꯝꯅ ꯄꯨꯔꯛꯄ ꯗꯣꯏꯁꯦ ꯌꯥꯝ ꯍꯥꯎꯏ ꯍꯩꯔꯦ ꯅꯪ ꯍꯩꯔꯦ ꯅꯪ ꯚꯤꯗꯤꯑꯣ ꯀꯥꯞꯀꯗꯕ ꯃꯤꯅꯤ ꯍꯥꯎꯏ ꯌꯥꯝꯅ ꯆꯥꯔꯣ ꯆꯥꯔꯣ ꯁꯤꯗꯅꯀꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯩ ꯍꯥꯞꯇꯣꯔꯦ ꯍꯥꯏꯗꯅ ꯉꯥꯒꯁꯦ ꯌꯥꯏꯅ ꯊꯅꯝꯃꯤꯅꯦꯕꯀꯣ ꯁꯤꯗꯅ ꯃꯥ ꯍꯤꯟꯖꯥꯡ ꯊꯣꯡꯒꯅꯤ ꯅꯨꯡꯗꯥꯡꯒꯤ ꯆꯝꯊꯣꯡꯒꯨꯝꯕ ꯊꯣꯡꯒꯅꯤ ꯍꯥꯏꯅꯀꯣ ꯕꯥꯔꯣꯒꯤꯁꯨ ꯍꯤꯟꯖꯥꯡ ꯈꯔ ꯂꯩꯌꯦꯗꯅ ꯆꯝꯊꯣꯡ ꯁꯧꯕꯤ ꯐꯨꯠꯀꯦ ꯇꯧꯔꯤꯅꯦꯕꯀꯣ ꯈꯨꯇꯥꯆꯧꯕꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯁꯨ ꯄꯥꯝꯃꯦ ꯑꯗꯣ ꯑꯩꯗꯤ ꯆꯥꯍꯧꯗ꯭ꯔꯦ ꯅꯨꯡꯗꯥꯡꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯁꯟꯈ꯭ꯔꯦꯕꯀꯣ ꯁꯤꯗꯅ ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯇ꯭ꯌꯨꯁꯟꯗꯒꯤ ꯍꯜꯂꯛꯏꯅꯦꯕꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯅꯨꯄꯥꯒ ꯆꯠꯈꯤꯕꯗꯣ ꯑꯗꯨꯗꯣ ꯃꯥ ꯍꯜꯂꯛꯑꯦꯅ ꯊꯣꯡ ꯍꯥꯡꯉꯤꯅꯦ ꯑꯗꯣ ꯃꯉꯣꯟꯗ ꯑꯩꯅ ꯃꯣꯃꯣ ꯇꯞꯈꯤꯕ ꯑꯗꯨꯗꯣ ꯃꯣꯃꯣꯗꯣ ꯅꯤꯔꯅꯦꯕ ꯍꯥꯏꯗꯤ ꯀꯗꯥꯏ ꯅꯣꯏꯒꯤ ꯃꯣꯃꯣꯗꯣ ꯍꯥꯏꯅ ꯑꯗꯣ ꯃꯥꯅ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣ ꯑꯩꯕꯨ ꯂꯥꯡꯕꯅ ꯂꯨꯔꯦꯅ ꯍꯣꯏꯅ ꯍꯧꯖꯤꯛ ꯄꯤꯔꯛꯑꯣ ꯑꯩ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯅꯦ ꯍꯥꯏꯅ ꯃꯥ ꯑꯗꯨꯗꯒꯤ ꯕꯦꯒꯇꯒꯤ ꯂꯧꯊꯣꯛꯑꯒ ꯄꯤꯔꯛꯇꯣꯏꯅꯦ ꯑꯗꯨꯅꯤ ꯃꯥ ꯂꯥꯡꯕꯅ ꯅꯪꯗ꯭ꯔꯕ ꯍꯥꯏꯅ ꯀꯟꯅ ꯉꯥꯡꯉꯤꯅꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯅꯤ ꯃꯥ ꯁꯤꯗꯩ ꯄꯤꯔꯛꯑꯦ ꯑꯗꯣ ꯃꯥꯁꯨ ꯁꯤꯁꯦ ꯃꯣꯃꯣꯁꯦ ꯊꯦꯡꯉꯦ ꯇ꯭ꯌꯨꯁꯟꯗꯣ ꯂꯣꯏꯕꯗ ꯑꯗꯨꯗꯣ ꯉꯥꯏꯕꯗ ꯃꯥꯁꯨ ꯊꯦꯡꯉꯛꯑꯦ ꯃꯣꯃꯣꯗꯣ ꯍꯥꯏꯅ ꯌꯥꯝ ꯐꯪꯉꯛꯇ꯭ꯔꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯗꯨꯗ ꯃꯣꯃꯣꯁꯨ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯃꯣꯃꯣꯁꯨ ꯆꯥꯔꯦ ꯍꯥꯎꯈ꯭ꯔꯦ ꯌꯥꯝꯅ ꯑꯗꯨꯗꯩꯗꯤ ꯉꯥꯏꯍꯥꯛ ꯑꯩꯁꯨ ꯇꯤꯚꯤꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦꯕꯀꯣ ꯌꯦꯡꯉꯒ ꯑꯁꯨꯝ ꯑꯩꯁꯨ ꯄꯣꯊꯥꯔꯦ ꯂꯥꯡꯕꯅꯤꯅꯀꯣ ꯑꯗꯩ ꯃꯈꯥ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯀꯥꯞꯆꯍꯧꯗ꯭ꯔꯦ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦꯕꯀꯣ ꯌꯥꯝ ꯆꯥꯁꯤꯜꯂꯕꯅꯤꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯁꯤ ꯈꯛꯇꯪꯇꯅꯤ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛꯀ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯃꯌꯥꯝꯗꯨꯗꯤ ꯕꯥꯏ ꯕꯥꯏ